Separate administration की matang da kuki MLA sing amadi suda leiriba kuki militant sing Guwahati da wata nakre kuki zo furup ki oiba tokai belenga amale henna ba makoi gi demand ki matang da Manipur ki kuki MLA sing kuki loop sing amadi suspension of operation da leiriba kuki militant group sing asi Guwahati da unaduna close door da wata nakre agency ki paun hai Manipur ki irang tapna name tharakpa ga iroina na kuki zo gi oiba separate administration amale ne ba demand ta uduna lakhi bopong ki matang da makata na kari khongthang lokot pe yabage hai bagi matang da khana na bagi da makta kuki community me sing huk yum sa gaisa numite huduna Assam ki konung Guwahati da mathang lakna duna hotel amada punna thunglaki hotel asimakta ta close door da ngasi wari sana kibaga maram oirga kari gi matang da wari sana kibage haibadu matang da sabsana khangba ngamkhide adumak po mifam adu da saruk yakiba mioi amana phongdorok pagi matung inadi Manipur da kuki zo miyam tathi ta woina amadi nam thaduna lakliba asidagi free oinaba Indian constitution ki makhada community asigi oiba separate administration ama soidan lehnabagi matang da kupna khanaki loinana Manipur gi manung da kuki zo gi oiba separate administration ama lehnaba makhoi gi demand asi phangnaba central government da makhoi gi oiba karamba wafam sing thamduna taksin gani haibagi matang da sukhanaki hairi Manipur da president run thambadagi state asida irang tapna farakpaga iroinana lainga ki mathangi oiba khongthang di Manipur da matam supagi oiba santi lehnabagi matang dani asigumba phibam asi lakpaga iroinana stakeholder pumna muktung kari thabuk lakhut katabagi haibagi matang da wa kharna ba horagle haina atopa pawgi likhun amana phongdoragli Assam gi makok thongba police officer amana Manipur gi kuki MLA sing kuki loop sing amadi suda leiriba group sing oiba mifam amanga si Guwahati gi mafam amada pangthokre haiba asumbani adubu wari adu mafam asi ki administration da hana khanghalamba tawduna pangthoki bani mifam adu ngasi nungtil athengwa phaw pangthoki adubu ngasi gi matang da aikhoi da paw amata hana pirakhiba leite aikoina phangwa pawdo mifam adu mi taraga mangarom saruk yaki haiba khangle haina PTI da phongdoragli ningsing bai chief minister nongthongbam birena sahi asigi February 8 da chief minister pham thadokraba matung February 13 da Manipur da president run thamkhibani kumja 2027 phawbo leigedaba Manipur legislative assembly hojik suspended animation da thamlibani Ukhrun da humdraga manga suba Naga plebiscite de pangthokre Indian and Naga political issue lum na laude India mabuksen sengde NSN IM All Naga Students Association Manipuri Ansam amadi tangkhul kamnau saklon na sinduna humdraga manga suba Naga plebiscite de gi thorom ngasi Ukhrul district headquarter town hall da pangthokre thorom adu NSN GPRN gi member collective leadership SR Rising NSN GPRN gi member collective leadership Kraibo Sawang UNC ki president NG Lorha NSN GPRN ki kilonser amadi W TRCO character Samson Jajo MWG की प्रेसिडेंट प्रिसिला थुइमाई NPM SRS की कन्वेनर जोइसन मजामोयाउना TNL CNPO JTCO NPO NWC NWA ZWA TSL TLL amadi TNL की म्यूजिक सुसरुक याकी थरोम अदु सरुक याकी बसिंग नाथु बदा नागा पॉलिटिकल सॉल्यूशन पुरकना वफम फंगदो पगल लोइना इंडिया नंगासी पावर नागा इशू की वरुशन पुरक तना थम्बदा पेन तब वफम सिंग थमकी लोइना मे तरा का तरुक असि नागा प्लेबिसाइड दे लाउथोक पगल लोइना नुमित असिदा नागा ताबम फम सिंग दे स्कूल याउन लोइसिंग सिंग सुति ओइना सु लाउथोकी अमरम द हुमद्रागा मंगा सुबन नागा प्लेबिसाइड दे ग मरि लेना NSN IM के चेयरमैन QT कुना sovereign nation am oina naga political identity mayek sing na khangna ba ma to oina naga sing leptuna sigum history oiba amadi sumduna lehuraga da baning sing thorom ama pangthok pada apen pui Declaration of Naga Independence amsung plebiscite yumpham mokiba framework agreement gi Naga singna matam pung badalep kani hain phongdoki kumja lising am samapon kunga mapun gi January tara da Naga singna Simon Commission da memorandum am pisin khiba adumak na Naga Declaration of Independence ki maru hun ba hukrabani masi Naga gi historical amadi political right ka mari leina ba Naga miyam gi pukning de yek tun lehuraga da bathodok amani amadi masimak na hojik sun Naga lim gi manung da leiri ba Naga miyam gi nakong da nindul leiri indigenous miyam gi damakta leiri ba international law amadi human rights bai oiduna Naga miyam gi democratic spirit amma lakna bagi lambi amma ohenna bagi damakta isor thagatli haiba wafam thamki Indo Naga history asina Indian sing gi pukning da kari karamba mideng Naga sing da yengli bagi haiba gi sabsana khangduk na bagi para ama ohelle Naga political movement ngasi sahi humjaga manga pharagle adu basangla ba sahi asi makoi gi political ideology amadi constitution gi manung da Naga miyam bunam duna lehenduna lagli makoi gi India thajaba hat pat lamchat na aikoi gi hakki damakta mang da hena khongpham setna leptuna sangsin na bagi thauna pi bu oina thokle Naga nation amagi senglaba sovereign right pu occupational force na kaidam nung da maithi ba pi bu ngamloi haibasi Naga political movement asina taglibani haina su phongdoki mahna makha tara duna ngasi de amuk hanna common draft ki matang da wafam kaya ngang na ba amuk horagle matang sida India na khangga da badi aikoi gi agency gi
खाइदोक खाइजिनगी तौरीबा पॉलिटिक्स पु नागा मियामना मयेक सिंगना उबा ngami haibasni common draft ki wafam asi yamna historic oiba kumja 2015 gi august 3 da sign tawna ki framework agreement adubo masak mawong thugaina ba honarakpani framework agreement adu India na naga gi unique history bu masak khangi haiduna sign tawna khraba agreement amani mahakna naga declaration of independence asi asum bani haiba ta khrabani haina su makhata na phongdroki naga political solution amasung framework agreement ani asi kaidau nungta to khaiba yaroi framework agreement wangmada purakpa solution amata satnaba yaroi framework agreement gi thakta makhata na Indian constitution gi makhada atai agreement amata sign tawro ekoi gi asumba puari masak munna khangi amade masigi damakta naga singna matam supada ikai khumnagani kumjali singam sampan nifuga tarit ki august taraga marida naga singna sovereign independent nation amagi damakta lepli haiba malem gi miyam na khanghan kibaga loina na poll plebiscite sovereign naga nation bu sada 99.9 sawut kibani masimak aikoi gi democratic right amadi dignity ni maram asina naga independence amasung naga plebiscite yumpham oikiba framework agreement gi damakta matam pumada naga na lepkani haina su ancient aim gi chairman ku tikunna makhata na phongdoki